ꯑꯩ ꯉꯁꯤꯁꯦ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ꯫ ꯋꯥꯍꯪ ꯑꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯨꯝꯗ ꯀꯧꯅꯕ ꯃꯤꯡꯒꯧꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯃꯧꯄꯥ ꯅꯠꯇ꯭ꯔꯒ ꯃꯕꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯃ ꯃꯥꯃ ꯍꯥꯏꯅ ꯀꯧꯔꯤꯕꯁꯦ, ꯃꯥꯃ ꯍꯥꯏꯔꯤꯕ ꯃꯤꯡꯒꯧ ꯑꯁꯤ ꯑꯩ ꯏꯁꯥ ꯏꯊꯣꯝꯇꯒꯤ ꯋꯥꯈꯜꯅꯤꯀꯣ, ꯃꯌꯥꯝꯒꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯩꯗꯤ ꯃꯁꯤ ꯑꯇꯣꯞꯄ ꯂꯣꯟꯌꯥꯟꯗ ꯍꯥꯏꯅ ꯈꯜꯂꯤ, ꯑꯇꯣꯞꯄ ꯂꯣꯟꯌꯥꯟ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯣ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯈꯪ ꯍꯩꯔꯕ ꯑꯣꯖꯥꯁꯤꯡ, ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯃꯤꯇꯩꯒꯤ ꯃꯤꯡꯒꯧꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ, ꯑꯩꯈꯣꯏꯅ ꯃꯥꯃ ꯍꯥꯏꯅ ꯀꯧꯅꯔꯤꯕ ꯃꯤꯡꯒꯧꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯛꯎ, ꯈꯪꯖꯍꯧꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯦꯟ ꯈꯪꯅꯔꯕꯗꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯝꯕ ꯉꯝꯒꯅꯤ꯫ ꯉꯁꯤ ꯑꯩꯅ ꯋꯥꯔꯔꯤꯕꯁꯦ, ꯑꯩꯅ ꯈꯜꯂꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯇꯣꯞꯄ ꯂꯣꯟꯒꯁꯨ ꯁꯨꯝ ꯈꯔ ꯌꯥꯟꯁꯤꯟꯕ ꯌꯥꯎꯔꯤ꯫ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ, ꯂꯣꯟ ꯌꯥꯟꯕꯅꯤꯅ꯫ ꯌꯥꯟꯗꯕꯁꯨ ꯌꯥꯗꯕ, ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯌꯥꯟꯗꯕꯁꯨ ꯌꯥꯗꯕ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧ ꯂꯩꯔꯝꯕꯀꯣ, ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧ ꯃꯩꯇꯩꯒꯤ ꯃꯤꯡꯒꯧꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯑꯁꯨꯝ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯃꯥ ꯏꯄꯥ ꯏꯄꯨ ꯏꯕꯣꯛ ꯏꯆꯦ ꯏꯆꯟ ꯏꯌꯥꯝꯕ ꯏꯅꯥꯎ ꯏꯕꯨꯡ ꯏꯕꯥꯏ ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧ ꯄꯨꯝꯅꯃꯛꯁꯦ ꯏꯅ ꯍꯧꯏ꯫ ꯑꯗꯣ ꯑꯃ ꯑꯩꯈꯣꯏꯅ ꯀꯀꯥ ꯅꯠꯇ꯭ꯔꯒ ꯈꯨꯔꯥ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤꯗꯤ ꯑꯁꯨꯝ ꯑꯩꯈꯣꯏꯅ ꯏꯇꯣꯟ ꯍꯥꯏꯅꯁꯨ ꯈꯪꯉꯤ, ꯍꯥꯏꯅꯁꯨ ꯈꯪꯕ ꯅꯠꯇꯦ, ꯏꯇꯣꯟꯃꯛꯅꯤ, ꯏꯇꯣꯟ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯑꯗꯣ ꯑꯅꯝꯕꯅ ꯍꯧꯖꯤꯛꯇꯤ ꯈꯨꯔꯥ ꯅꯠꯇ꯭ꯔꯒ ꯀꯀꯥ ꯍꯥꯏꯅ ꯀꯧꯏ, ꯏꯇꯣꯟ ꯍꯥꯏꯅ ꯀꯧꯕꯁꯦ ꯌꯥꯝꯅ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ꯫ ꯃꯌꯥꯝ ꯃꯁꯤꯃꯁꯨ ꯏꯇꯣꯟ ꯍꯥꯏꯅ ꯀꯧꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯍꯥꯏꯅꯔꯤꯕꯅꯤ ꯏꯄꯥ ꯏꯄꯟ ꯏꯄꯥ ꯏꯇꯣꯟ ꯍꯥꯏꯗꯅ꯫ ꯑꯗꯣ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯃꯁꯤꯝꯇꯪ ꯈꯪꯕꯤꯕꯁꯤꯡꯅ, ꯑꯣꯖꯥꯁꯤꯡꯅ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ, ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯧꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝ ꯍꯥꯟꯅ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯁꯨꯝ ꯍꯥꯏꯅꯕꯁꯨ ꯇꯥꯍꯧꯏꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯔꯒꯦ, ꯑꯩꯒꯤ ꯃꯥꯃꯗꯨꯒ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯍꯟ ꯑꯃꯅ ꯁꯨꯝ ꯍꯪꯉꯤ, ꯅꯀꯨ ꯅꯃꯥꯛ ꯀꯗꯣꯝꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯅ꯫ ꯑꯗꯨꯗꯁꯨ ꯏꯀꯨ ꯏꯃꯥꯛ ꯍꯥꯏꯕ ꯋꯥꯔꯗ ꯑꯃꯁꯨ ꯁꯨꯝ ꯊꯦꯡꯅꯖꯩ꯫ ꯏꯃꯥꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯃꯥꯛ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯗ ꯋꯥꯔꯗ ꯑꯃ ꯌꯥꯎꯔꯤ ꯏꯀꯨ ꯍꯥꯏꯕ꯫ ꯃꯁꯤꯒꯤ ꯋꯥꯔꯗꯁꯦ, ꯃꯁꯤꯒꯤ ꯃꯤꯡꯒꯧꯁꯦ ꯑꯁꯤ ꯀꯅꯥꯗ ꯑꯣꯏꯒꯗꯕ, ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯃ ꯍꯥꯏꯅ ꯀꯧꯔꯤꯕ ꯃꯥꯃꯗꯨꯗ ꯑꯩꯅ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯀꯨ ꯍꯥꯏꯅ ꯀꯧꯁꯜꯂꯨꯔꯕ ꯊꯣꯛꯑꯗꯤ ꯑꯩ ꯑꯃꯨꯛ ꯆꯩ ꯆꯥꯕ ꯇꯥꯕꯅꯤꯀꯣ, ꯑꯩ ꯑꯃꯨꯛ ꯆꯩ ꯆꯥꯕ ꯇꯥꯕꯅꯤ꯫ ꯏꯀꯨ ꯍꯥꯏꯅ ꯀꯧꯕꯁꯦ ꯑꯩꯈꯣꯏꯅ ꯏꯀꯨꯕꯣꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯒ ꯀꯧꯕ ꯃꯤꯡꯒꯧꯗꯣ ꯑꯗꯨ ꯑꯣꯏꯔ ꯃꯥꯟꯅꯅ ꯈꯜꯂꯤ꯫ ꯑꯗꯣ ꯏꯀꯨꯕꯣꯛꯀꯕꯨꯁꯨ ꯈꯦꯠꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯏꯅꯦꯗꯒꯤ ꯏꯅꯦꯝꯕꯣꯛ ꯀꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯏꯀꯨꯗꯒꯤ ꯏꯀꯨꯕꯣꯛ ꯑꯣꯏꯒꯗ꯭ꯔꯥ? ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯅꯦꯗꯒꯤ ꯏꯅꯦꯝꯕꯣꯛ ꯑꯣꯏꯕ ꯊꯣꯛꯑꯗꯤ ꯏꯅꯦꯒ ꯏꯅꯦꯝꯕꯣꯛꯀꯁꯨ ꯇꯣꯡꯉꯥꯜꯂꯤ꯫ ꯑꯗꯣ ꯏꯀꯨꯗꯒꯤ ꯏꯀꯨꯕꯣꯛꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯀꯨꯒ ꯏꯀꯨꯕꯣꯛꯀꯁꯨ ꯑꯁꯤ ꯃꯤ ꯑꯅꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯤ, ꯃꯁꯤꯃꯇꯪ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫
ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯈꯪꯖꯍꯧꯒꯦ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯇꯥꯛꯆꯕ ꯉꯝꯖꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ